ngasi phongkhiba tuan pausi singamadi social media dagi lokachapa pausingi update pijari hanbada maroiba pau Burma police ki mathakta PDF singna akanba attack chathakre KNU na chalaiba school tara Nepal da military army na bomb thadabada mahiroi tara manga hena sire angang mapan kini fail oiduna sikibadagi couch syrup cold drip ki mathakta athingba thamkre Kuki militant singna government employees singdagi sel gi demand taunabagi category wise notice thokre Kuki singna maitai taba serogi mafam karada maning tamba hokre Churachandpur gi Kuki singna airport chatanaba Jome council na akanba wafam thamli Burma gi Mogok city da laloba singna leiba mafam da military junta na bomb thadakre laloba tarani thoi hatkre High command da aroi bawa hairunaba BJP gi MLA sing Delhi da paisin-kre Unasi yadragadi aikoi BJP digi resign tawba tabani haina Syam Kumar na phongdoragli BJP gi MLA singna lengak semnaba center gi ayaba logba chatba ikaiba poi Congress ti amukta tawjarakte haina program ibobina phongdoragli Maitai na khundaba mafam singda changlakpa Kuki ani Manipur police na rescue tokre KSO gi Wafam yumfam yaudabani verify tawdana pau phongbiganu haina arambai tengolna phongdoragli Kuki singna tawningba mawongda tawbada separation day pangthokpa highway thingningba matamda thingbasina lan amuk nongna thoraknaba chillabra chingna halle haina Gita Jenna phongdoragli dengue gi laichat kininga yorakle nomada mi chamaga kundanipan positive oiba thengnakre Manipur asi illegal drug tagi Laina sentanba yaba mafam ama oina lebak asigi truck traffickers singna longnari Manipur ki irang asi India gi drama ni Manipur ki interest tagi Bharat ki interest na hena lumna lori haina Radha Binod koijanga phongdokre Mizoram da leiba Myanmar refugee singi biometric enrollment chada 37 yore Hauzik pau sandongna pijari Burma gi Kachin state ki Ban Mau city da leiba police station amada PDF singna lusingba lalolup kharana junta gi support tawi haiduna police singi mathakta attack tawraga tumna halamlaga khulaisu pukre hari yamna nungaitaba thodok asigi makhataba pau ngaimenaba tari Makha tarakpa Myanmar gi update da Burma gi current state da KNU na chalaiba school tara Nepal da military army na bomb thadaduna thugaibada mahiroi tara manga amadi oja ani sikre madugi matungda hauzik jungle singda student sing adu KNU singna makhata na lairik takpa tamba tauringai da makhata na amuk military army singna bomb amuk nongna strike torpada mahiroi kuncha manga sathina luna sokre aduga khara amana laikidre haire Angang mapan kidney fail oiduna sikibadagi couch syrup cold drip ki mathakta athingba thamkre thamliba athingba si ministry gi maigaidagi makhataba che thoktriba phawa athingba si laikini hairi Kuki militant singna government employees singdagi lokhotkadaba sen gi demand ga mari lainana category wise notice thokre thokliba notice asida asumna phongdokli Sarkar gi doctor natraga lecturer da lupa lising humpudra gi demand logani aduga central service tawba singdana lupa lising yankai logani government ki teacher oiba singdagina lupa lising yankai aduga army da hauzik thabak tawriba singdagi su lupa lising yankai logani aduga office ki pension phanglaba singdagi lupa lising nifu logani army pension leiraba sing maru oina lieutenant colonel captain na singba singdagina lupa lising yankai logodori army pension JAC dagina lupa lising nifu army pension aduga atopa rank singda leiba miyoi singdagina lupa lising kuntra aduga police ki SI ASI dagi lupa lising kun aduga Police ki constable dagina lupa lising kun hariba singasi mathang manaw naina government employees singdagi Kuki militant singna demand tawduna logani hari Kuki singna cherogi maitai area gi turel singda changsillaktuna nga phaba amadi hi honmana singba thabak sing leptana chatharakpa haure maitai singna turelda kumbadadi Assam Rifle singna kumhande tankhatli aduga cherogi praja singi hingbagi mafam ama oiriba turel sing asidadi Kuki singna hauzik phawba maning tamna nga phaba amadi hingnabagi thabak sing taholli misang mikhai naiba lengaki thawong sing asi yaningde haiduna asumna Maikai adongi miyamna phongdoknarakli Kuki singna henjalakliba asigumna maitai singna Kuki gi area da henjalurabadi Kuki singna soidana faraga hatpi khrani haina asumna update piri
Kuki singna airport ta chatpagi matangda Jome Council na asumna update tori Kuki airport ta lae haibudu Churachandpur dagi Imphal airport chatnaba honabada helicopter service sijinaraga chatlibasing seksilu madu tawganu maitegi leader amadaga wari sanaraga tawba nate haina Jome Council na makatana chattanaba warning tori Makatarpa Burmagi Aroiba update da Burmagi Mogok City da Laloba Singna Labor Mapamda military juntana bomb thadagre Laloba Tarani Toiga Mongok Aniga Sikre Aduga Asok Apandi Kayamur Yaukre Hari Hauzik Pausigi Pausing Amuk Santona Pijari Manipurda popular government ama thamnaba makoi masen punsin duna national leader singda aroiba wa hairunaba BJP gi MLA sing mathang Delhi da paisinagre ngarang numit yungba matung Imphal gi Indigo flight ta hanagi minister Y Khemchan Andro AC gi MLA Thongnawjum Syam Kumar amasung Wabagai AC gi MLA Usam Deben Delhi gi damak Imphal thadoki aduga numidang wairam gi flight na Manipur Legislative Assembly gi Speaker Thoksom Satya Brata Thangmaiban AC gi MLA Khumukcham Joy Kishan Mayang Imphal AC gi MLA Kongkham Robindro amasung Lamlai AC gi MLA Khongban Tabam Ibomcha Imphal thadokibani Hanasu Chief Minister Oiramba Nongtombam Biren Haikam Dingo Salam Rajen amadi atai MLA kaya amasu Imphal thadokibani madugi mangoinana atai state singda leiruba BJP gi MLA singsu Delhi da paisinnakrabani MLA mayam Khongbu semnaraga mathang Delhi gi damak Imphal thadokpagi pau phangbadagi airport ta changsinnaruba paumisingda Andro AC gi MLA Syam Kumar na hai kibada anoba lengak ama lingnabagi matangda aikoi center da leiba lucingba singda taksinba chatpani handaki khongsat asida aikoi gi ima ipani haiduna leiriba party gi lucingba singna aikoi bu ubidragadi BJP da makhatana leirubagi kanaba leitre resign tawba tabani thajaba yaba mafamdagi phangba pauna hai MLA singna Delhi da pulap changsilliba asi center gi lusingba singna koksilakpa nate aduga Manipur da popular government ama thamningbagi apambasu center gi lusingba singda haujikmaki leitri adubu MLA sing asina center da leiriba lusingba singda Manipur gi haujik oiriba phibam asida president rule loktoklaga miyamgi lengak ama thamnabagi tangai fadaba lei haibadu khangananaba honagani masida makoina aikoibu macha ama oibagi minungsi amasu utpam thoi madu natana makoina tawningbata sum tawrakpa Aikoida kari amata tanadaba mayam asina MLA singda yamna nungainadre maram aduna handagi khongsat asi BJP MLA singidi khwaidagi maru oiba amasung atopa phirep ama lawrakpa yabagi condition lei phibam asi center gi lusingba singna khangpham su thoi amasung tha asigi manungda popular government ama sembinaba center gi lusingba singna thabak paikhatpagi tangai fadaba leiri haujikti MLA sing mathang resign tawnaba natraga atopa party ama semgatuna machet taraga government semnaba honaba tabani pawasina makhatana hai BJP gi lusingba singna aikoibu thawai biraktragadi party asidagi machet tanaba MLA masing sunaba lei hana yanaduna tawgadaba thabak pumnamak loinaraga leirabani adubu matam sangna party asigi makada leirakpana Maram oiraga yaragadi aikoiga punna adum laiminabana fagani khallaga aroiba oina wakara hairunabagi kudong chaba ngaibani Manipurda BJP gi MLA sing machet taraga matungda anoba lengak ama semba haibasi oithoktabadi nate tawbadadi mafam amasung matamdi yengbatai madunatana law and order ga mari leinarakpa issue mayam ama leibanina BJP gi national leader singna lana lokiduna assembly si dissolve torokpa yabagi akibasu leitabana nate BJP gi MLA singna popular government ama semnaba center gi lusingba singdagi ayaba loba chatpa haiba si ikaiba pui congress na lengak pairingai matamda lengak semnabagi damakta Delhi da chatuna center gi lusingba singdagi ayaba amukta lawrakte haina chahi 15 thangna chief minister oiramlaba Okram Ibobina phongdokre ex minister Kumari AK Mirabai Devi gi meeting makada Pasoi block congress committee na sinduna Pasoi gi tobungkhok awang lekai da ima Tubi Leima Community Hall the Pangthokiba Board Chor Gadi Chor gi signature campaign da CLP Lusingba o Ibobina Mataki wafam asi phongtoklatun hai MLA singi tokpham thokpa thabak asi pangthokpada Delhi da chatuna central leader singi ayaba loba chatpa ikai ningai ni mari leinaba official singdagi phangba pawgi matung inna Ibobina makhatana hai Manipur gi sel thumgi phibam asi haujik ICU da leibaga pangkhak oire mapandagi lakpa phansing mafam matam
Sana amata sizinaba ngamdre haibagi pau kaya fangle hainasu BJP lengakpu maralsi ki loinana haukiba Lok Sabha mikhalda BJP na mikhalda vote huralaga mai phaki haina maralsi raduna miyamdagi khujek lauraga BJP na furanduna mai pakiba ji Election Commission of India da kanghanbagi wakalonda signature campaign asi chathabani haiba wafam su thamki thoromaduda wangaraduna MPCC gi president Kesam Megatchandana makhatan hai lebak asida subnam sasan chathariba BJP gi dictatorship lengak asi maru fangna muthatnaba aikoi punna leminaduna honaba matam oire BJP gi double engine lengak lakpadagi ngasi di India pumloi loire Manipur su pumloi loire Kesam Megachandrana makhatana hai lebak asi gi kumja lisingani tara marida BJP lengak lakpa matam aduda chahi amada lebak asi gi naha crore ani thabak pigani leita laira singi account ta paisa hapkani haiba yauna tongan ba thajaba kaya miyamda thamki adubu ngasi fawba haidokhiba wafam amata thabakta onthokpa ngamdre BJP gi lengak hek lakpa matamda laukthokiba thabak sing chada tara mapung pharaklaba fawba pangtokpa ngamlaktraba lebak asigi nahasing thabak phanganba ngamlaktraba miyamge sel thunggi pibam phagathanba ngamlaktraba ahal oiraba sing amadi nupi singi yauna tongan ba scheme kaya ama fail oirakpadagi mamang sahi lisingani kunmari gi Pangthokpa Parliament Mikhalda BJP soidana turagani haibasi masana khangjare amadi lebak miyamnasu BJP gi mayokta phongno kholau kaya launaraki Imphal East District ki Yangyangpokpi Bazar da changkiba kuki ani Manipur Police Central Security Force ka khusamna duna rescue tawkhre maitei singna namna kundaba mafam da changkhraga mangkhre haiba wakat ama lakpadagi security force na thiba humbagi thabak chathabada kuki ani adu rescue tawba ngamkhibani rescue tawraba kuki ani adudi H Lanjen village tagi Lanmilun chaini phumanga amasung Kangpokpi gi Changram village tagi Sesem chahi nipu mangani makoi ani auto rickshaw ama tongduna chalambadagi police na rescue tawraga imung manunggi miyosingda khusin nakre hari kumjale singani kulumdagi mi ahumda kangluki irang thokraba matungda kuki jophuruki miyosingna buffer zone thamduna maitei sing chatok chasin tawba yahandana thamlakibani kuki ani Yangyangpokpi bazar da changkraga mafum khangkidre haiba wakat ama lakpadagi police na khongjel yangna tiba humbagi tabak chathabada miyoi ani adu auto rickshaw ama tonglaga chalamba thengnaki police na miyoi ani adu imung manungda tekta kaidana sinakre tha asigi ani gi ahing nongyaida makhan amasung Laikhan Pokpi anigi marakta Kemgenlan Songloi Koba miyoi ama Arambai Tengol gi kangbuna tamthina phuki haiba kuki student organization KSO gi wafam yumpham yaudaba amasung AT bu miyamna lan uhona bohona bani haina Arambai Tengol general headquarters na thadorokpa chirol amada phongdorakli Arambai Tengol na thadorokpa chirol amada KSO na tha asigi mari da thadorokpa statement amada thogdok aduda Arambai Tengol gi ming yoksilakpa thawong adugi achumba wafam thaidoknaba honarakpa yumpham yaudaba wafamni amaromda AT bu mingchat thiennaba aranba wafam paksanna miyamda sandokiba thogdok adugi matangda mari leinaba authority singna thigattuna logi oiba chap chaba thabak lokhakadabani haina su phongdorakli cherosin makhatana hai achumbara haiba munna khangdoktana kanagumba miyoi natraga group na aranba paw paksanna sandorokpa laibak thibani asigumba aranba paw sandokpa asina Arambai Tengol gi mingchat thienbata natana miyambu lana lamjingbani amaromda media gi miyoi singnasu achum sumda khangdana maral sirakpa asigumba paw official oiba verify tawdana phongbiganu hairi makhatana KSO na Arambai Tengol bu mingchat thiba yaba wafam sing sandok lepkadabani amadi tachengna thokpa leiriba pendaba sing punamak chap chaba legal procedures singi khuthangda waroisin purakna ba honagadabani hainasu chirolsin phongdorali Kuki narco terrorist singna state asida tongning bomongda separation day pangthokpana singba amadi national highway thingningba matamda thingbasina lamdam asida nauna lan amuk thoraknaba chillabara haibagi miyamgi achobo wahang ama lakli haina political activist Dr. H Gita Jain na phongdorakli H Gita Jain na pausi asida hai ngakchau thekpa kuki narco terrorist singna Manipurda tongningba mongda separation day kaina palan tawba amadi NS2 yauna lambi sing free movement yahandaba shutdown tawningba matamda tawbagi khongthang asi afava nate thong asina sahi ani helaba irang amadi haujik
khara ingtharakliba asi amuk hana lan thoraknaba chewaw pirakpara haiba miyamda chingnaba pawale maramaduna lengaki matam leiringaida akanbam yeng sangba chumgani miyamgi mihut oine leiriba singsu puksel tinna miyamgi apambagi matung ina thabak towiba fagani haiki mahana makatana phongdokpada manipurda PR thamlakpa tha nipal phajilakadore cherak asida Haujik Manipurda Popular Government ama semnabagi hanagi CM Nongthomba Biren yauna MLA khara Delhi da changsin khibagi pau asi afaba khongthangni adum oinamak sahi ahum phajilakadoraba Manipur gi lan asina maram oiraga miyoi kaya lanjenaduna haujiksu relief camp singda changjapom loduna leinari haibasi miyamgi mihut singna khangna thabak tawba fai loinana mathok tarbadi aikhoigi ipaipu singna Manipur gi damakta loramba thodang sing adu ningsing haningi adugumba aikhoigi laioi khraba athoba sing adugi thona lingjet adu tung inbagi mahuta lebak kairabasu yare aigi political party na hena lui aigi phamna hena lui haina thabak tawraklabadi madu afaba oiroi haujik Manipur gi luraba tanja asida miyamgi mihut oina leiriba MLA kharana lebak kairabasu yai aigi phamna hena lui Khanba manba thong sathariba si ngaktaba ngamde matam leiringeda miyamgi ihul khangnaba thabak tawba matam oire pham munnaba manaba mawongda lengak semba ngamdabagi lila adu makhatana sathabiranu haiki Manipurda dengue gi laichat chandorupui chang wangkhalagli haukiba pung kunmari da Manipurda miyoi chama kunipan positive oiki Directorate of Health Services Manipurdagi phangba pauna hai nongna positive oirakraba miyoi chama kunipal asigi manungda miyoi maripudra di Imphal West District tagini district asigi oina punna dengue positive oiba case masing lisingama chani humbudra nipal yaukhre Imphal East District ta miyoi kunipal positive oiraktuna apunba case masing chani yankhai manga yaure Thobal Bisnupur Kaksing Ukhrul amasung Tamenglong District ta miyoi amamam amasung Senapati District miyoi manga positive oiki Thobal district ke apunba case masing yankhai nipal Bisnupur district ke apunba case masing nipu humdoi Kakching district ke kunthamapal Senapati gi kunithoi Ukhrul gi 13 Chandel gi 10 Kamjong gi nipal Tamenglong gi 3 None gi 3 Churachandpur gi ahum Tengnopal gi 2 Kangpokpi gi ama oiduna state asigi apunba case masing lising amaga chatret nipu 3 yaure Manipur asi ain kaina drug lalonduna khwaidagi hena laina sen tanba yaba mafam ama oina lebak asigi drug trafficker kayana longnare haukiba chahi lisingani taret tagina lisingani kulumdoi phawbugi manungda Manipurda drug trafficking ga mari lainana Manipurda miyoi lising ohum chatruk kunga taret phakibagi manungda miyoi chama tara manga lebak asigi tongan ba state tara mari dagini masiga loinana drug trafficking ga mari lainaba Fariba miyoi singi chada nipuni toidi yumtang nariba Assam state tagini haina report amana hairi Manipurda fariba drug trafficker sing asigi manungda Bihar, Chhattisgarh, Jammu and Kashmir, Mizoram, Nagaland, New Delhi, Punjab, Rajasthan, Tamil Nadu, Tripura, West Bengal amasung Uttar Pradesh ta leiba miyoi kaya yauri Assam government ki maikaidagi phongdokkibada makhal kaya gi narcotics ki market asi India da leptana expand tawrakli Manipur asi brown sugar sungbada natana ganja su marang kaina thai masiga loinana Yaba tablet WY tablet asi yumthang nariba Myanmar dagi Manipurda yawraklaba matung tongan ba route kayada mafam kayada chaithoki haukiba chahi kayada drug ka mari lainana fakiba thodok kaya aduna drug sing asi lebak asigi tongan ba city singda pukhinaba lambi asida distribution center ama su lairi official singi report ki matung ina West Bengal gi Siliguri asi narcotics ki maru oiba mafam ama oibata natana tongan ba athingba thamliba polam kaya amagasu maru oiba mafam ama oiri heroin number 4 asi Myanmar dagi Manipurda thajilakpa asigi matakta Manipurdagi su mamangi government agency singna heroin number 4 sungpham unit kaya ama paaba punbagi thabak kaya laikre Manipur gi irang asi India lengang na chathaba drama gi saruk amani masida lamdam asigi miyamna fana kanna laurabasu kanaroi Manipur gi interest tagi Bharat gi interest na hena lumna thabak lauri haina hanagi chief minister oiramba Radha Vinod Koijamna phongthorali wafam asi singjamai chingamaka liwa lambi da leiba Anand
Lifestyle Solution gi anoba e-scooter showroom ama hangdokpagi thoramda saruk yaraduna phongdokibani Radha Binod Koijamna paumisingda hai Manipur da tholiba irang asigi matangda India lengangna khannarakpa matamda Manipur gi interest da thabak tawbagi mahut India gi interest da yenglaga thabak tawri India ga Myanmar ga lainariba mari amadi India lengangna lebak ani asigi mari fagathanaba kari project paikatli haibana singba khangminaba changi masigi mathakta Myanmar da laiduna India gi mathakta lan hauriba isil inausingna India gi border lansilakpada India lengakna faduna action lobagi thabak chathari India gi interest sokpasing yawrakpada India lengakna tumina yengduna leite amaromda mapandagi changsilakpa mitop singna mitai gi mathakta lan tarakpada India lengakna karisu tawroi haibasi khangminaba ama changi hairaduna Manipur gi oriba phibam asida aikhoi masel angam tanaba singnaba tanabana kanaroi panglaw lawba pangchai cheiba tanabasi tokpa ama changi aikhoi masel wakal taminaduna thabak tawminaba matam oire haiki Myanmar da hojik tholiba tang tadaba phibam masina maram oiraga Mizoram da lanjenarakuna lairiba refugee singi biometric enrollment chada 37.40 yaure haina Mizoram gi Home Department gi report amana phongdoklei report asina makhatana hai Mizoram da hojik Myanmar refugee lising kunthra matoi chani humpu manga lei masigi manungda biometric enrollment lowba loiraba masingna lising tramatoi chatruk maripudra humdoi ni official figure gi matungina hojik phawbugi oina biometric enrollment lokraba sing adugi manungda nupa lising ohum chahum taramapal nupina lising ohum chamanga marifu mari amasung sahi taranipal sudriba minor age da leiba mioi lising mari chartered marifu tarani biometric enrollment gi thabak asi sahi asigi July thadagi hokibane adubu champhai chinhaya amasung longtalai area da lairiba refugee sing asigi biometric enrollment tawnaba honabada kudong chadaba kaya mayoknari maru oina biometric enrollment tawba asida yawriba sing adu illegal immigrants oina masak khangbaga loinana makoi gi maramda deportation tawba yai haina akiba leibana biometric enrollment lownaba honabada kudong chadaba kaya amasu mayoknai masigi mathakta refugee sing aduna lairiba mafam adu border gi jaga oibata natana lambi thonggi phibamsu yamna fadri Myanmar refugee sing aduna makoina lairiba camp adudagi hangat handa makoigi lebakta chathok chasin tawbana enrollment tawbada kudong chadaba kaya mayoknari masigi mathakta refugee kaya amadi tongan mafam kaya da saithokuna leiri Makha tarakpa pauda samu thadoklaga ningthau oibinaba thiba haibagum CM oibinaba thibagi wapamdu lakadoribara hangnarakli anoba lengak semgani haina tawriba asida CM kanana oigedoribano haibadu khangba ngamdana leiri lakliba mathang sahi aibadi lisingani kuntaret ke February natraga March thada tarahumdoi suba Manipur Legislative Assembly gi election pangthokkodoriba asigi mangoinana Manipur da anoba lengak ama semnabagi damak BJP gi MLA sing Delhi da leptana sangsinnari ex Chief Minister N Biren Hanagi Minister Sapam Ranjan Ekam Dingo Tongbram Robindro Sangkraba matung MLA Yumnam Khemchan K Shyamkumar Usam Deben Karam Shyam Thongnawjam Basanta na singba amadi Ram Muibana singba sing Delhi da changnakhi masigi matungda numidang waram pung 3 ki flight na speaker saitebata Govindas Robindro na singba sing Delhi da mathang changsinnakhi hojik aruba wafam amana praja section kayadagi phongdorakliba asidi ningthau oibinaba leitabagi samu thadolaga ningthau oibinaba thi haibagum anoba Manipur lengak ama semnaba honariba asida Chief Minister kanana oigidoribano haibadu BJP gi MLA singi manungda yenaba amata leitana puthokpa ngamdabadagi Chief Minister oigidaba mioi adu samu thadolaga thibagi mawongda lakadoribara haina hangnarakli Prime Minister na nahasingi oiba tongan ba lupa crore lising humpunithoi romgi scheme haudokhre PM Security Scheme lebak asigi nahasingbu malemgi skill gi lamjelda samnahalagani haina Prime Minister Narendra Modi na phongtokre mahangna hai scheme asigi makhada Industrial Training Institute ITI na mahut sinduna lebak asigi industry gi lamda skill gi mathau tabasing phanganbaga loinana lakadoriba chahi tara asida skill gi lamda lairiba awatpasing mentionba ngamlagani ngarang New Delhi da pangthokiba Prime Minister gi security scheme hodopagi thoromda Prime Minister na nahasingi oina tongan ba lupa crore lising humpunithoi romgi skill scheme madu hodokibani masigi manungda mahi masingi scheme entrepreneurship ki lamda lebak sinba thungbada kanaba pigedaba scheme sing yauri
West Bengal gi Darjeeling da kahena akan bamongda nong churukpaga loinana mafam kayada landslide thokpadagi mioi 13 sire haina report singna phongdoknarali North Bengal gi Darjeeling da ngarang numidang khwaidagi akan bamongda nong chubadagi mirik amadi Sukhia Pokhari na singba mafam kayada landslide thoki police amasung local administration na thawdok thokphamda mi kanba amadi mateng pangbagi thabak paikhatpa haunari landslide thokibana maram oiraga West Bengal amadi Sikkim gi marakta phaunaba lambising makhatana phaunokhidre Durga Puja gi thorom yaunaba masing yamlaba miyoi kaya Kolkata amadi West Bengal gi atei mafam singdagi Darjeeling da lakiba maramna lam koiba miyoi sing adu lamkhangda panduna leire haina report sina makhatari Miyamge mateng pangnaba honabada sel pusilubadagi bankrupt fawa oire haina Karam Syamna phongdoragli Miyamge mateng pangnaba honabada sel pusilubadagi bankrupt fawa oire haina Langthabal Kendra gi MLA Karam Syamna phongdoragli Langthabal Kendra gi MLA Karam Syamna mahak masagi Facebook page ta thagalakpa video footage amada mahakna hai khunai gi damak afaba thabak tawjage haiba MLA singi manungda mahaksu amani MLA khudingmaksu khunai gi afaba thabak tawninglangani khalli Manipur miyamna su MLA sing asi khunai gi damak afaba thabak tawhaningbagi apamba leiri mahakna tam mangarak mikhal thengnarakpada sel thumgi awaba yauna tongan tonganba experiencing thengnarai hairaduna COVID laichat ki chaitheng sahi ani hena chatharakliba lal gi chaitheng amadi PR gi chaitheng yauna makhal makha kaya gi problem thengnei ngasi phawbada mahakna tam mangarak mikhal thengnakiba asigi expenditure amadi MLA oiraklaba matungda miyamgi damak tawkhiba singi expenditure nongmata paruba leite adubu handak hawkhiba tha taruk asida MLA ama oina leita laira singda mateng pangba yauna miyamgi damak tawkhiba thabak singi semgat sagatpagi thabak yaudana expenditure pathoktuna yengjarubada April thadagi September tha phawbada apunba lupa lakh nifuni Ngapigani lakh nifumdoi lising yangkai nipal chanitra mangat loisinki kadaidagi selna tawkhibage haibasi aruba amani miyamgi mateng pangnaba honabada sel pusilubadagi bankrupt fawba oire hawkhiba ta tharuk asida MLA ama oina anaba chama kunthra humdoida mateng pangjaki lana tawram yauna tawram humbudra humdoida saruk yaduna mateng pangjaki luongba pan thaba yauna tawram marifu humdoi hena chatki masigi mathakta Manipurgi tongan tonganba Section dagi donation lakpada mateng tawki donation khaktada lupa lakh kunthra marigi mathakta chatki lakliba lekai lakliba wafamdi tha taruk asida asuk yamlaba senpham chatlagadi kadaidagi sel no haiba asini MLA haibasi source of income thoidokna leiba natte miyamgi hak matpasu pamde miyamgi hak matpa pamdabana maram oraga chahi ahum MLA oirakpa asida miyamgi thadarakpa cheng kilo ama phawba yenthokpa John Thokpa Laitri Masigi Matakta Local Area Development Fund gi Senpamsu Kendra Asigi Polling Nimfuda Loina Sinna Thoktuna Lekai Lekai gi Thabak Tauri Local Area Development Fund Yamna Transparent Leina Sel Amata Manghandana Committee da Sinaduna Thabak Tauri Asigumba Pibam Asida MLA amana maram chadaba expenditure kaya tawrakpa asi khangbada awaba amani maram asina MLA na thengnariba awaba kaya asi understanding leiminaba changi tanja asida miyamna su maram chadana MLA singda ka hena pressure tawbidanaba ningsingjari MLA karamna phagatgadage haibasi khangminaba changi hairakli RIMS ki mathakta inquiry chathanaba governor da taksilagani haina ananna phongdorali PMGAY scheme gi makhada incentive tagi chada tara rom state health agency na kaklaga miyam da khanganriba karigino haina H anan koba mioi amana wahang tawrakli hiramasi gi matangda Manipur Press Club ta pangthokpa pawgi mifam amada ananna makhataraduna hai sahi asigi me thada mahaki machanupi Imono IDP nabadagi RIMS da layeng chathaki adubo hawkiba July thagi tang 13 ta doctor singna hidak lana thabadagi Kutsi chadana laikide haina maral sirakli mahana makhataraduna RIMS ta layeng duna leiringai manungda PMGAY gi ana layeng chatharingai da scheme asigi phangpham thokpagi chada tara kakkibagi matangda thigatpada state health agency na government ki hospital da awat apasing mengkhatnaba kakpani haiba khangba ngamle adubu masigi matangda mari lainana authority singda miyamna
Authorities-singna miyamda khangandribasi karigino hanglakli masigi mathakta pharmacy-dagi laikiba hidak-singdagi chada 10 gi senpham adu kadaida sijinnabage hainasu wahang tawrakli hiramasigi matangda inquiry tawnaba governor-da taksilagani haina phongdokhibani nakal amaromdana rims-ta laikhidrabi khutsigi matangda chenaba medical staff singbu logi matung ina cherak pibiu amadi medical license kakadabani hainasu mari leinaba authority da demand tawrakli